Suara tu macam tu malah apa? Saya belanja di film jam dia orang, wis serius lah. Sabun je. Hoi ti AB na noi tahu na. Class. Wow, nice. Masih am fazei. Foto ada dah ya. Hang hui ni hui ada meko siju. Hai. Hai taro. Munsi hai. Ajangan ni jo. Hai hero, sai taro. Hai me am taro. Belum jalan gara apa isal. Aku gigi cenggung gigi mafam je rasa ko amanung dah. Aku itu. Lah. Aku mafam je ina. Yang handoi ni. Lah. Mayam tu. Tu si cenggung je tapi yang halus itu. Ya, ni tu pale. Haja tu. Si jong lah cenggung kan. Apa am leh sih. Tiang menunggu. Siapa aku mulai itu? Sini tidak tahu mana. Pak bodoh kerja. Bapak bodoh kerja mana ada? Nah, bye di. Saya nak leleh. Hi guys, nasi dia pergi Wangoo dan relais. Nasi blog si Wangoo doin terani. Ado mui sila jemput di farm mui tahu eh. Ado yang halaki macam dah. Aje gaya tu orang pergi lam jelam yang war ya bisa itu. War. Ada dah macam kau lah kan. Sila aja pak. Kau je yang gaya itu orang pergi kau orang dari bawa Wangoo dah lah kau dah. Saya aku juga dilap nak betul tu. Hai toro. Tale. Kau ni soal tu siapa? Mana siapa? Lebih ya cuma belum masuk tu dan pasal tu di mana ada. Hai Tombi. Hai. Tombi je. Macam maksud orang kang dalam ni kau ngau pergi. Noi je minggu lam tu yang berlaku ni amal. Aku tu udri baik tak tu. Oh, bawa udri bawa. Sina aku gi. Mai hau macam bawa udri. Moi gi kai tapi gi farm tahu bani basi tu nama. Selai dia. Kai tapi ngak tu ni. Oh masa ada par pam. Oh masa pam masa ada. Ma oh masa kau bawa udri mai le ni je. Eh noi sudah okey yang jan berai ro ba noi je. Ha? Oh nau ke tu pisau. Kan si dia. Oh zat lam ni man mai tam man ni mu dia. Tam si video nama. Masa matang ni mai dia. Nama bani tu. Mayam ai dia okey farm ma tahu kita bani tu. Kita okra Wangoo tu kita belak bani papa. Jangan lupa lah. Aduh, ay oh mayam tu yang khalak ke si mayam si dia ini nanti aduh ay khalak lawan ni aduh okey kerba ang tu orang ni kok. Si dip jauh dah mana lawan. Masa jam nale. Mana lawan. Si mayam kukang je. Masa nale ni kau si okey di pam ni. Masa nan bawa si dia di pam. Parno ba sudah fungus tu wale. Fungus tu di manung dah lagi di powder tu. Ay tu tahu lah, yes main ni cengkum nungkum. Chúng ta khăn đâm tak, sẽ hậu bớt đâm mai nằm bì ra kìa, thật dễ làm nè, hay đấy, khôi nè u bên nè hek aga u gang ngắt ni nè, si dan pa là cái tấm sông cái pa là sẽ, si thật dễ lắm. Sabun je. Hoi ti AB na noi tahu na. Class. Wow, nice. Yaram dre tu ke mo hanjal lai ne ba. Hanjal lai. Masih am fazei. Cengkum hali, ada seru hali. Ha. Cengkum ke maru rosi je. Kabu ke mana ini? Cengkum maru. Ha. Kan. Hai taro. Hai taro. Masih cookie aja mapan tholak terba. Mapan di tholak terus mau cookie aja tidak. Andi adum lau hong adum tahu benda. Ini yang nari ni cookie ga. Hana lan tahu dengan dia adum cang naram kan?
ꯆꯪꯅꯩꯌꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧ ꯂꯥꯛꯀꯅꯤ ꯑꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯧꯖꯤꯛꯀꯤ ꯑꯝꯇ ꯀꯧꯅꯔꯝꯃꯔꯣꯏ ꯅꯈꯣꯏꯗꯤ ꯀꯤꯕꯨ ꯀꯤ ꯀꯤꯗꯨꯝ ꯑꯍꯤꯡ ꯇꯨꯝꯃꯤꯉꯩꯗ ꯀꯥꯞꯅꯔꯗꯤ ꯄꯥꯈꯠꯂꯝꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯥꯏ ꯂꯥꯏꯟ ꯁꯨꯡꯌꯧ ꯌꯧꯗꯕꯗꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯄꯥꯈꯠꯂꯤꯅꯦꯕ ꯂꯥꯟ ꯑꯃ ꯇꯧꯔꯦ ꯑꯃꯠꯇ ꯂꯝꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯥꯗꯩ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯑꯁ ꯅꯥꯀꯟꯗ ꯂꯩꯁꯤ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯂꯩꯆꯤꯟ ꯈꯔ ꯊꯥꯕꯁꯤ ꯂꯩꯆꯤꯟ ꯅꯠꯇꯦ ꯃꯩꯈꯨꯅꯦ ꯃꯩꯈꯨ ꯀꯨꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯣ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯃꯩꯇꯩ ꯁꯤꯗ ꯑꯃꯅꯤ ꯇꯥꯔꯤꯁꯤꯅ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯣ ꯑꯣ ꯐꯤꯔꯥꯟꯁꯦ ꯑꯁꯤꯗ ꯐꯤꯔꯥꯟ ꯑꯃ ꯂꯩꯁꯦ ꯎꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤ ꯐꯤꯔꯥꯟꯁꯤꯗ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯀꯨꯀꯤ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦ ꯂꯣꯏꯔꯦ ꯁꯤꯗꯩ ꯂꯝꯍꯥꯡ ꯇꯥꯔꯦ ꯈꯔ ꯂꯝꯍꯥꯡ ꯇꯥꯔꯦ ꯆꯤꯡ ꯃꯅꯥꯛ ꯅꯛꯁꯜꯂꯦ ꯑꯧ ꯀꯤꯖꯩ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯑꯔꯥꯝꯕꯥꯏꯒꯩ ꯈꯨꯟ ꯉꯥꯛꯑꯝꯒꯅꯤꯌꯦ ꯉꯥꯡꯒꯩ ꯃꯣꯏꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯝ ꯆꯥꯗꯣꯔꯦ ꯃꯌꯥꯝ ꯆꯥꯕꯒꯤ ꯁꯤꯟꯁꯤ ꯂꯥꯛꯑꯣ ꯔꯤꯌꯥ ꯆꯥꯎ ꯂꯥꯛꯑꯣ ꯆꯥꯁꯤ ꯂꯥꯛ ꯆꯥꯛ ꯇꯣꯛꯂꯛꯄꯒ ꯈꯨꯌꯥꯝꯁꯤꯗꯤ ꯑꯉꯥꯡꯅ ꯇꯧꯕꯅꯦ ꯍꯥꯎꯔꯝꯗ꯭ꯔꯥ ꯍꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯣꯠꯄꯗ ꯌꯧꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯃꯨꯛꯕꯥꯡꯅꯦ ꯍꯥꯎꯕ꯭ꯔꯣꯅꯤ ꯆꯦꯂꯦꯟꯖ ꯇꯧꯖꯦꯕ ꯌꯥꯗꯦ ꯍꯣꯏ ꯌꯨꯝ ꯍꯟꯕꯩ ꯈꯔ ꯈꯜꯂꯨ ꯊꯨꯝ ꯆꯝꯗꯦꯗ ꯌꯥꯛꯄꯁꯨ ꯌꯥꯎꯋꯦ ꯌꯥꯛꯄ ꯖꯒꯥꯗ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯤ ꯑꯁꯤ ꯃꯆꯥ ꯊꯣꯛꯑꯒ ꯇꯧꯕ ꯆꯦꯡꯒꯨꯝꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤ ꯆꯦꯡꯒꯨꯝꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯍꯧꯅꯕꯒꯤ ꯑꯃꯁꯨ ꯑꯩꯒꯤ ꯅꯠꯇꯦꯁꯦ ꯁꯤꯗꯩ ꯍꯧꯗꯣꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯐꯣꯟ ꯌꯦꯡꯒꯦ ꯆꯦꯡꯒꯨꯝ ꯈꯔ ꯍꯥꯞꯄꯛꯄꯗꯨꯗ ꯍꯔꯥꯎꯔꯛꯏꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯗꯤ ꯑꯥꯏꯗꯅꯦꯕ ꯑꯣꯛ ꯂꯧꯕ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯗꯣꯔꯦ ꯕꯕꯥꯏ ꯕꯕꯥꯏ ꯑꯥꯗꯩ ꯂꯣꯏꯔꯦ ꯕꯕꯥꯏ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯣꯛꯀꯤ ꯄꯩꯁా ꯊꯤꯔꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯛꯀꯤ ꯄꯩꯁꯥ ꯊꯤꯔꯤ ꯃꯃꯥꯏꯗꯤ ꯎꯠꯇ꯭ꯔꯦ ꯍꯣꯏ ꯏꯌꯥꯝꯕꯅꯦ ꯑꯣꯛꯀ ꯄꯨꯟꯅ ꯇꯧꯃꯤꯟꯅꯗꯣꯏꯅꯦ ꯒꯥꯔꯤꯁꯤꯗ ꯀꯥꯏꯅꯣ ꯑꯣꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯣ ꯑꯥ ꯌꯥꯎꯔꯤꯁꯤꯔꯥ ꯑꯣꯛꯁꯦ ꯍꯣꯔꯦꯟ ꯆꯣꯡꯉꯣꯏꯗ꯭ꯔꯣ ꯑꯣꯛ ꯀꯌꯥꯝ ꯌꯥꯝꯗꯣꯏꯅꯣ ꯑꯩꯅ ꯂꯤꯁꯤꯡ ꯑꯃ ꯐꯪꯉꯝꯗꯣꯏꯅꯤ ꯑꯣꯛꯀ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯐꯝꯗꯣꯏꯅꯤ ꯃꯣꯟ ꯈꯥꯡꯉꯣ ꯑꯗꯨ ꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟꯁꯦ ꯅꯨꯡ ꯊꯝꯃꯗꯤ ꯌꯥꯗ꯭ꯔꯥ ꯉꯁꯥꯏ ꯂꯝꯕꯤ ꯂꯣꯏꯔꯕ ꯇꯠꯈ꯭ꯔꯕ ꯂꯝꯕꯤ ꯐꯠꯇꯕ ꯅꯨꯡ ꯆꯠꯂꯨꯈꯤ ꯌꯥꯔꯣ ꯆꯠꯂꯣꯏꯗ ꯉꯁꯥꯏ ꯒꯣꯂꯥꯏ ꯑꯃ ꯂꯩꯍꯧꯗ꯭ꯔꯣ ꯁꯨꯝ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯁꯤꯗ ꯂꯝꯕꯤꯒꯤ ꯆꯠꯄ ꯌꯥꯏꯑꯕ ꯁꯥꯡꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯑꯗꯨ ꯁꯝꯖꯟꯈꯤꯗꯦ ꯊꯣꯝꯕꯤꯌꯥ ꯍꯣꯔꯦꯟ ꯊꯔꯣ ꯑꯣꯜꯂꯣꯏꯗꯣꯏꯖꯥꯠꯂꯥ ꯑꯣꯟꯗꯣꯏꯅꯤ ꯇꯨꯍꯜꯂꯒ ꯊꯝꯕ ꯌꯥꯗ꯭ꯔꯣꯏꯗ꯭ꯔꯥ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯃꯨꯅꯦꯁꯦ ꯃꯃꯥꯡ ꯊꯝꯃꯁꯤꯔꯥ ꯌꯥꯔꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯃꯣ ꯑꯗꯨꯅ ꯐꯔꯅꯤ ꯃꯃꯥꯡꯒꯤ ꯌꯨꯝꯗ ꯊꯝꯃꯣ ꯑꯗꯨ ꯃꯃꯤꯡ ꯈꯛ ꯐꯝꯕꯩꯗꯤ ꯃꯥꯅꯤ ꯁꯤꯗꯗꯤ ꯊꯔꯣ ꯑꯣꯜꯂꯅꯦꯕ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯗ ꯍꯥꯏ ꯍꯥꯏꯔꯣ ꯁꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ ꯅꯪ ꯃꯤꯡ ꯍꯥꯏꯔꯣ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯪ ꯅꯨꯄꯤꯔ ꯅꯨꯄꯥꯔꯥ ꯅꯨꯄꯤꯌꯦ ꯕꯕꯥꯏ ꯕꯕꯥꯏ ꯇꯧꯔꯣ ꯕꯕꯥꯏ ꯇꯧꯔꯣ
ꯈꯨꯠꯁꯤ ꯀꯩ ꯇꯧꯔꯤꯅꯣ ꯃꯥ ꯄꯨꯟꯖꯜꯂꯤꯁꯦ ꯆꯠꯂꯒꯦ ꯗꯗꯥ ꯑꯗꯨꯗꯤ ꯕꯥꯏ ꯋꯥꯡꯉꯨ ꯕꯥꯏ ꯕꯥꯏ ꯉꯥꯏꯈꯣ ꯊꯣꯡꯅꯤꯡꯉꯦ ꯍꯣꯏꯃ ꯕꯦꯔꯥꯅꯤꯍꯦ ꯕꯦꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯐꯝꯃꯤꯁꯦ ꯕꯣꯔꯥꯗ ꯑꯣꯛꯁꯤ ꯂꯥꯛꯑꯦ ꯑꯣꯛꯅꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯅꯦꯕ ꯂꯥꯛꯅꯤꯡꯃꯟꯈꯤꯗꯅꯅꯦ ꯁꯤ ꯃꯅꯨꯡꯁꯦ ꯊꯣꯡꯉ ꯂꯥꯛꯏꯅꯣ ꯀꯩꯗꯧꯕ ꯅꯕꯥꯅꯤꯗꯨꯗ ꯑꯣꯛꯁꯤ ꯉꯥꯎ ꯍꯧꯔꯦ ꯀꯥꯏ ꯇꯧꯕꯒ ꯃꯨꯃꯨꯅꯗꯤ ꯀꯩꯗꯧꯕ ꯑꯗꯨꯗ ꯇꯨꯝꯃꯒꯅꯦ ꯀꯨꯛꯇꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯥꯏ ꯇꯧꯋꯦ ꯍꯥꯏꯕ ꯑꯩ ꯇꯨꯝꯒꯦ ꯅꯠꯇꯦ ꯇꯨꯝꯒꯦꯁꯦ ꯂꯣꯏ ꯁꯤꯟꯅꯔꯦ ꯀꯩꯅꯣ ꯃꯤ ꯃꯅꯤꯡꯗ ꯄꯥꯏꯅꯦ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯣꯡꯉ ꯆꯠꯄꯗ ꯃꯥꯜꯂꯦꯕ ꯃꯌꯥꯝ ꯂꯩꯅꯔꯤ ꯐꯤꯕꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯎꯏꯁ ꯁꯤꯔꯦꯗꯅ ꯍꯣꯏ ꯃꯐꯝꯁꯦ ꯌꯥꯝꯅꯗꯤ ꯐꯖꯩꯑꯕꯀꯣ ꯑꯗꯣ ꯁꯨꯝ ꯂꯩꯕꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯂꯥꯟ ꯅꯨꯡ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯝ ꯃꯤꯁꯤꯡꯁꯦ ꯈꯔꯗꯤ ꯄꯥꯈꯠꯅꯕ ꯂꯩꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯁꯤꯕ ꯇꯥꯔꯦ ꯃꯊꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦ ꯌꯨꯝ ꯑꯃꯨꯛ ꯍꯜꯂꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯋꯥꯡꯒꯨꯗ ꯂꯥꯛꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯛꯏꯅꯦꯀꯣ ꯒꯥꯔꯤꯁꯦ ꯐꯖ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯇꯨꯝꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯇꯨꯝꯃꯗꯤ ꯑꯩꯅ ꯃꯣꯏ ꯂꯣꯏ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯍꯧꯔꯦꯕ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯏꯅꯥꯎꯄꯥ ꯑꯅꯤ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯄꯨꯟꯁꯤꯗ ꯌꯥꯏ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯌꯣ ꯇꯥꯝ ꯍꯧꯔ ꯅꯪꯒꯤ ꯆꯤꯡꯌꯥꯗ ꯂꯥꯛꯆꯒꯦ ꯅꯪꯕꯨ ꯀꯟꯖꯕ ꯂꯝꯂꯥꯟꯕꯤ ꯑꯩꯅꯤ ꯌꯥꯏ ꯃꯅꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯨꯛꯇ ꯅꯝꯃꯛꯇ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯅꯝꯃꯛꯀꯅꯤ ꯃꯊꯪꯗ ꯅꯝꯃꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯗꯤꯌꯥꯏ ꯃꯅꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯑꯗꯣ ꯗꯤꯌꯥꯏ ꯃꯅꯨꯡꯗ ꯇꯨꯝꯃꯤꯕꯁꯤꯡꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯋꯥꯡꯉꯨ ꯇꯥꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯊꯤ ꯋꯥꯕ ꯍꯥꯏꯕꯁꯤ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤ ꯆꯝꯄꯜꯅ ꯇꯨꯝꯃꯤꯗꯣ ꯆꯝꯄꯜꯅ ꯊꯥꯔ ꯇꯨꯝꯕꯅꯦ ꯃꯣꯟꯁꯦ ꯆꯝꯄꯜꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯅꯊꯤꯅ ꯍꯣꯏ ꯗꯤꯌꯥꯏ ꯃꯅꯨꯡꯗ ꯋꯥꯔꯕꯅꯦ ꯂꯝꯁꯦ ꯆꯠꯅꯤꯡꯃꯟꯈꯤꯕꯅ